पाउचेदी यमफम ओइबा मरोइबा पाउ खरा अपडेट तौजरी कंगलुप नाइबा वखलोन अखोय मसेलगी मरक्ता खाइबुंग तानाबगी वखलोन थादोक्से मालेमगी फंबाक थक्ता मियोइबा खुनाइदा हेक खुंदारकपदगी ngasi फावबदा इंग तपना तंगदुत लैताना लेबा मफम अमा फावबा याउद्री आइबा याय कुनमाथोय सुबा चही सा संगसिलखरबा मतम असि फावबदा मालेमदा लेहिबा मियोइ कंगलुप खुदिंगमक इनाइ तानाबा हातना सुनाबा कंगलुप की लान क्यारक मयुकनदुना अवा अनाना थल्लबा मैथीबा अमदी नुहाइबना चोरबा माइ पाकपा क्या थेंगनदुना लांगनारबा ngaktane अवाब तंक क्याना मियोइबकी लौसिंग ओइदुना इनाइ ताबा पुनसिरोलदगी लापथोक्सी आइदुना मफम खुदिमकता पाउजल पिनरिबने सही लिसिंग खरागी ममांगदा मियोइबा कंगलुप सिंगी मरक्ता मिसिंग याम्बा हेनबा कंगलुपना अपिकपा कंगलुप लंदादुना मुथतखिबा नत्रगना मिसिंग याम्बा अचौबा कंगलुपता नमदुना तिलंदुना मसागी असेंगबा फुरुपकी मसक महन बिखरबा कंगलुप कयासु मालेमगी पुवारिदा लेदमा नते मितई ओइना मणिपुर अचौबा कंगलुपनी हाइना लेरिबने मफम क्याद अपिकपा फुरुपो अचौबा फुरुपना योसिनखी आइबगी वहनतोक नौना पीरुबगी करी कानबा लेरिबगे असुमना हौखरबा सही लिसिंग क्यागी इचेलदा मियोइबा कंगलुपकी मरक्ता सोंगनखिबा लानसिंगदा कंगलुप अमबो मालेमगी लेमाइदगी मुथतनबा अरैबा पंकल लौसिंग सिननखिबा लानफम कया लेख्रे असिगुम्बा लानफमसिंगदा येकनबसिंगबो मकोक कक्तुना लुखा थाबा सैदा युंगदना थेटपा लानफासिक मिनाइ ओहेननबा पोखिबा लैमा निंगथौ अमदि फमनाइबसिंग नुंगाइरबा कुमै ओइना सादा लंसिनदुना साराक तमनबा मखोइ मसेल हातोकनहनबा नुपीसिंगबो लान nganguliba कंगबुगी सादा नाउदा संथोकनबा पोट ओइना खनरखिबा असिनसिंगबा पंबाइ क्या सिनदुना लांदा माइथिरबा कंगलुप मसासिंगबो मुथतपा नत्रगना मुथनबा होनरखिबा याउखिदबा नते मणिपुरदसु मतम अमदा चिंगी लमदा पानबा चिंगमी निंगथौना मितै निंगथौगी मकोक कक्नगा पोखिबा मितै निंगथौना चिंगमीगी खुल तमना मई थाबा चिंगमी खुल सिंगी मरक्ता अयाम्बना हानबा नुपी angang होiraga पुनबना सिंगबगी थौदोक क्यामरम थोके असिगुम्बा थौदोकसिंग अदु हौजिकि मतमदा निंगसिंगलुरगा करी कानगनी अदुबा पोक्सेल पिकपा मियोइ खराना पोवारिगी तंका क्यादा लैखिबा अमुबा दागसिंग अदु पल्लगा अखोइ मसेलगी मरक्ता खाइबुंग तानरबा सिनबगी थौंग अमसु हौजिक हौजिक उबा फंगे मसिना मरम ओइरगा स्टेट असिदा कंगलुप मसेलगी मरक्ता निंगाइ तौनरकपा उंखनरकपा थौदोक क्यामरम थोक्तुना लैतादबा फिबम अमा लहले मसी अफबा चौखट खुनाइ अमगी मतौ नते मणिपुर असि कंगलुप अमखक्तगी नते कंगलुप कुंट्रा हेनबना खुंदारिबा मफम ओइबना आरिबा कंगलुपसिंग असिगी मयमने चौखलकपगी मतिक माले मसी असुकी मतिक पिखरे मदुदे मिना कुप्पदा थापलबा मफम अमदा लेबा मियोइ अमगा इम्फालदा लेबा मियोइ अमगा सक उनदुना कंप्यूटरगी ममांगदा नत्रगना मोबाइल फोनदा वरी साननबा यारबने मतम अमदा मितैना चिंगमी लौबा चिंगमी मितै लौबा नत्रगना बामोन मितै दमयम पानबा मितैना बामोन दमयम पानबा अथिंगबा लेरमे लैरिबा अथिंगबा अदु लोगी मियंगदा करिसु नते मियोइबा खुनाइना सेंबा अखुबा मित्यंगने हौजिकि मतमदा असिगुम्बा अखुबा मित्यंग असि लापना हुंदोक नदुना लमदम असिगी चटनबीदा लुहोंग केहंबगी थरुम फावबा पांगतोकनरे मसिना अखोइ मसेलगी मरक्ता इमोशनल इंटीग्रेशन पुरकलगनी आइनसु लौनरगले मसिमक अखोइगी आइबा वफम हुंदोकलगा अपनबा मियोइबा आइबा वखलोल अदुदा युमफम ओइरबने असुमना पिखरबा मणिपुर असिदा कनागुम्बा खराना मसिना अइगिने मसिना मागिनी आइना खाइदोकलगा इरांग सागतनबा हे होनरगे मालेमगी तोंगान तोंगानबा मफमसिंगदा खुंदारिबा मियोइ फुरुपसिंग अदु पुंजिननबा वखलोल असि चिंदा यामना फजबा थबकतो ओंथोकपददि अरुबा अमने अदुमकपो अखोइगी पुंबगी लेंद्रबा जुमसे मणिपुरनी आइना लौफम थोगे वखलोल असिदा युमफम ओइरगा अखोइ मसलगी मरक्ता खाइबुंग तानबगी वखलोन थादोकसे मसोइ तारबा इमुंग अमदा सखोटपा कैदंगाइदसु पुरकलोय पुंजिनरगा अखोइ मसेल पुक्चेल खोजन तिन्नना हिंगमिनरिबा मतमददा चौखटपा इंगतप्पा इमा लेबाक मणिपुर ओइगदौरिबनी आइबसी फुरुपसा खुदिंगमकना निंगसिंगमिनसी अतोपा पाउ अमदना ऑस्ट्रेलियादा साबगी चांग वांगलकपदगी लामै चकलकपा याबगी रिक्स हेंगलकले ऑस्ट्रेलिया की खानोंपोक थंगबा स्टेट सिंगदा साबगी चांग वांगलकपदगी लमदम मदु सिनथुंगना नारक मोंगसोंगसिंगदा लामै चकलकपा याबगी रिक्स हेंगलकले हाइरे न्यू साउथ वेल्स NSW स्टेट की रिवरिन एरिया दा निंथौकाबा नुमित साबगी सांग सेल्सियस डिग्री 40 यौखिबगा लोइना लामै चालकपा याबगे रिक्स वांगी हाइना स्टेट असिगी ब्यूरो ऑफ मेटियोरोलॉजी ना फंगदोरकले सरकसिदा हंदकी हिटवेव ता मफम खरा सेल्सियस डिग्री 90 नत्रगना 94 यौखरबा मतुंगदा निंथौकाबा नुमित विक्टोरिया की स्टेट कैपिटल मेलबोर्न साबगी सांग खरा नेम थरक्तुना मियामना हराउनके विक्टोरिया की मफम खरा दा मपान दा मई हौगतपदा ऑथोरिटी सिंगना मपुंग फाना अथिंग थमखरबने नगल अमरोमदा
NE gi ngamkhei ki Wathok ki waroi North East State sing asida ngamkhei ki matang to Wathok tholakliba asi kuirakle India ki North East ki leiriba state sing asigi manungda Mizoram Assam Nagaland Manipur amasung Arunachal Pradesh hariba state sing asi India ga jumlo nariba Myanmar ga tainan leiribane India ki oina 7 sisters of North East hariga thoine hena khangnariba state sing asiga India ga jumlo nariba Myanmar gi marakta ngamkhei ki matang se na bathorkliba asi ngasi ngarang tagi oipo wafam amata natrabane hariba wafam asidi sahi kya gi mamang tagi thoraklaba Wathok amane North East ki leiriba state sing asigi manungda khwaidi ki chawriba state asina Assamne hariba state asina thokliba border ki Wathok asigi matang da khwaidi ki maisen naba state ama haibadasu oiribane Hauzik North East ki state singki manungda ama oriba Mizoram kumja lising amaga sapan humragani thoi phauba Assam ki lamkhei de lerambane kumja lising amaga sapan humragani thoi da Mizoram asi Mizo Accord ki madung inna Assam dagi khaidoklaga India gi Union Territory am oina sakhanghibane masigi madung kumja lising amaga sapan marfuga taretana mapung phaba state ama oikhibane Assam dagi Mizoram hariba state da sik haidokraba madung kumja lising ani kungi October da state ani asigi border da Wathok thoktuna asok apan phauba yawnakhiba leikrabane North East ki leiriba state singi manungda South manungda ngamkhei Wathok kamari leinana ngaik leitana ungkhanaba state singi manungda Manipur amasung Nagaland chu yauribane Manipur gi Senapati district ki manung chana leiba Tungjoy village amasung Juko Valley asi Nagaland gi lamkhei ga lona dun leiba lamne hariba lamkhei sing asida marak ta ungkhanaba thaudok sing thoktuna laklibane amaromda Nagaland amasung Assam ki marakta sung ngamkhei gi matangta Wathok kaya lepa leitana thoktuna laklibane hariba state ani asigi lona bada leiba Merapani hariba khul asigi matangda state ani asina kumja lising amaga sapan umdra ki matamda kumja lising amaga sapan marfu ki matam amasung kumja lising ani taraga mari taramari da thengkhang karakta ungkhan aduna laklibane asumda North East ki state sing marakta thokleba ngamkhei gi se nabasing asi kumja lising ani koni thoi gi August taramanga phawgi manungda loisalagani aina Union Home Minister Amit Shah na phangdorkiba asi taraina loba yaroida wafam amane Amit Shah na North East ki state sing da thokleba ngamkhei gi se nabasing asi loisanana bagi akaknaba matam ama pekibe asi Shillong da mahakna chair lodana pangthokiba North East Council NEC gi humpoga mapan chuba plenary mifamdane Union Home Minister na mathake wafam asima phongdok charabasu NE da thokliba ngamkhei gi se naba asike waroisin ama purakpa haibasi taraiba tax amadi oiroidoribane Kari maram gi damak NE gi leiriba state sing asida ngamkhei gi matangda asuk sanglaba matam asida sayna basi leiraklibano haibasi aruba amadi khanthanigai oiba wafam amadi oiribane Maragasida Nagaland gi Chief Minister na phongthokkiba wafam Nahaki party na bong ngamkhei gi matangda thokliba wafam sing asigi matangda tung koina chatkadaba waroisin ama purakpa pame Maragasida Nagaland gi Chief Minister na phongthokkiba wafam Mahaki party na sung ngamkhei gi matangda thokliba wafam sing asigi matangda tung koina chatkadaba waroisin ama purakpa pame masigidamakta jumlo nariba state sing asigi afaba mari thambagi tangai fadaba lei aina phongthokkiba wafam asisu aikoina taraina loba yaroidaba amadi oiribane maramdi Nagaland ge jumlo nariba state sing ki manungda ngamkhei gi matangda kanna sai na bathokliba state sing ki manungda Manipur khwaidiki helibane state adi asigi lamkhei da leiriba Tungjoy village amasung Juko Valley da ngahak leitana ungkhataba thokpa asi aikoina uduna taduna laklebane kumja lisik ani taragani panda Juko satkiba Manipur ki satkiba chingkaroi khara Nagaland ki lamkhei nungda detain tawbaki Wathok thokiba phawba leikrabane hauzik NE da thokliba ngamkhei ki se nabasing asi loisalagane harakba asida leiriba state sing asina magi lamkhei ki matangda kari hainarakpa haibadu yengba tabane adumnadi oiraga leiriba state sing asidi makhata nasu asumak lonaraga aminagadoribane maramasila lamkhei ki matangda wait ama lakrabasu Purakrabasu makhatana ungkhanabadi tholakadra haibasigi singna badi leitaba nate maramasina hiram asigi matangda mabutana leinahuba amadi mathautagani khalle maramasina leiriba state singna neda da marik chumna paudambagi tangai padaba adudi leire atopa pau amadana minority rights ki matangda UNGA da Pakistan India debate taunakre Pakistan amasung India lebak animakta minority ke right sing sokilapki matangda amaga maral sinaduna UN General Assembly UNGA da debate taunakre Lining Laison gi mafam sing manghan takhan kiba ki thawang condemn tawkiba Pakistan co-sponsored tawba
resolution ama UNGA da puthokhiba ka loinana leibak anina amaga maral sinakhibane Pakistan resolution adu da pallebadu India da Babri Masjid Thugaikhiba ka mari leine amromda Indian hariba aduna Khyber Pakhtunkhwa Karam district da leiba Hindugi Laisang ama Mei Thakhiba ka mari leina ke Indian atai lebak sing ki minority rights sing ki maramda wabi bagi mahutta masagi minority sing kari phibam da leibagi aibedu khanggadabani aina Islamabad na phongdokhe Indian masagi yengdana atai lebak ki minority rights ki matangda wafam kaya phongtorpasi masina ahan banati haina UNGA da yawriba Pakistani delegate Zulkarnain Mina na phongdokhe Amromda Islamabad na resolution adugi ko sponsor waikibagi matangda Indian uhangkya hangke Pakistan resolution adugi ko sponsor singki manungda amo oikibasi kakningai oi Karak Laisang da attack certificate law enforcement agency singna support tauki aina India ki mhut aduna phangdokhe wafam asigi pakhum oina Pakistani delegate aduna aike madude minority rights ki matangda India amasung Pakistan ki marakta leiriba khenabade karak ki thodok adugi equation adu khudakta phakhe Laisang adu semsan sajana da order thokpa ka loinana senior political leaders singna maduba condemn taukiba asine Amromda India da state na mateng panglaga Muslim sing adu atei minority singbo phongna tathi tawina tobi haina chimana makhata na phongdokhe arobe da content sing asige maro iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbir bu punamba pathaga chari channel sit adam da kana rabadi subscribe to video subscribe to bir moloinana like and share to wasu kawbi kana punamba po amukhanna thaga chari